Galtabi Kuki Khul Haina Onthoklamagi Mayokta RPI na RTI thakre. Ngalingai matamdagi mitai singna khundaduna laglaba Imphal East District ki manung chana leiba Galtabi Kuki Village Haina Onthoklamagi matangda mari makong khangnaba RPI Athawalis Manipur State Committee ki Vice President Sapam Kangleipal na African oiduna lenga ki Tribal Affairs and Health Department ta RTI ama thasi ki kunda thakre haidi ngasi Kaisampata leiba RPI Athawale Manipur State Committee ki President su oiriba Maheshwar Thongnaldam gi mayumda hiram asiga mari leinana pangthokpa pawgi mifam amada Sapam Kangleipal hai Galtabi hairiba ase mitagi khul amani haukiba sahi lisingani kulhumdoi gi me ahumdagi hauragliba irang asida lamlai asigi khul kayada Kuki singna landarakpagi manung chana Galtabida leiriba mitagi yum sing sumai thadokiduna Miyoi kaya ama landenaraktuna tongan relief camp singda sangdafam lauduna leiri asumna pungning nungsina amadi khudong chadaba kaya thengnaduna leiringai cherak asida mitai singna leiramba Galtabi Kuki Village haiduna puthorakpa asina Galtabi gi miyamda amuka hena langtakna hale haiki mahakna hai hiramasi gi matangda mamutana amadi mari makong khangdoknaba lengaki Department of Tribal Affairs and Health ta RTI ama thaduna Galtabi Kuki Village haibasi lengangna ayaba pikhrabra karigumba pithoklamlabadi census amadi akupa marol na singbasing adu pibiyu haina RTI aduda palli Galtabi asi Imphal East ta recognize tawduna kuina maitei singna leiraglaba khulamani mafam aduda leiriba Kuki sing adudi 1992 gi thokiba landa lanjelaktuna changjafam lauduna leirakibani madugi mamangda Galtabi gi mafam singda Kuki amata taramde adugumba refugees sing aduna Galtabi Kuki Village haiduna sengalakpa tarabadi amuka hena charangna be phibam amada lagloi haningai leite maram aduna mataw karamna Galtabi Kuki Village tholamlibano haibagi lengaki maike degi tangai fadaba khangdaba yadraba ama oire mahangna makha taraduna mamangna palamba lengak sing aduna atamnana phurup amana khul maming thonbada apama mawongda thonbada mataw karamna ayaba piramlibano amadi hauji lairiba lengak asina so hiram asida karisu yengchin bidrabra loinana lamlai asigi oirakliba MLA singnasu yengchin bidabra haibasi asoba wahang amani Galtabi Kuki Village haiba ama leiramliba asti legally thengnaduna semdongnaba hotnabagi saruk ama oina RTI thabasi haurakpane hairaduna Galtabi gi isil naw singna thamoi kaiba kaya leirabasu makoina tawriba asoiba aranba khudingmak thengnagani amasong pungning sonthaba tawdana amatoina thengnaminase thakriba RTI aduna ahoba khongthang ama oiduna achumba fangdirba fawa changsingani haina su phongdoki Manipur thaba yaroi hairagadi eke balana oiribasi karama state ki governor na haina amukon hanglagli Sirulili Festival hobagi coverage chat papawi kangbu amana tongba Manipur State Transport ki basta Manipur thari ba wahay ado muthal kani haina army na chathaki ba thawong ado akan mamong da kanem tawi Manipur manung da Manipur thaba yaroi hairagadi Ajay Kumar Bahala na hodi governor oiri ba si Karama State ki governor no haina amuko ki president Nando Luwang na phongdokre army na pawmi sing na tongba Manipur State Transport ki basta thari ba Manipur haiba wahay lokthokadabani haina phongdoki bado Indian Constitution mo khongoi na bani state asida hodi oiri ba phibam asida security advisor Kuldip amasong Manipur governor eke bala thawdok aduga mari leinana hodi fawba lokhatpam thokpa thabak amata lokhatana tumin leisinduna hena achoba irang ama thoknaba honari basi pende thokliba thawdok asegi daita pomna mak security advisor chief secretary Manipur police ki DGP amasong Manipur governor na pugadabani Manipur manungda Manipur thaba yaro hairagadi eke balana oiriba governor asi Karama state kino governor ama oina Manipur gi hodi oiriba phibam asi chapchana khangdrabadi governor ama oina leibagi wahan thokadino Manipur sarkar ki makhada leiriba DIPR na pawmi sing puraga chaliba bus amada athingba pikhiba haibasi yamna laibak thibani yamna laibak macha tadaba thawongni maram aduna governor Ajay Kumar Bahala masana khangna Manipur thadokuna chatkiba natraga Manipur gi governor gi famdagi resign tawgadabani natraga thawdo aduda chenariba singi mathakda governor na chapchabe action lokhatbaga loinana aduguma thawdo adu soikhre lankhre matungda amu hanna thokalaro haina apologize tawgadabani Manipur asi hodi president rule lairibani asiguma thawdo wathok singda governor na kari amata khangdana tumina laisilibasi taraina lode Manipur muthana ba honaba thawong khudingmak amukona lebak miyangba loinana chapchana thengnagani haiki Manipur gi manungda logi wangmada Myanmar dagi sangchelaktuna lairiba Kuki zo sing khandoktuna masagi maramda halan kinaba chapchaba thabak paikalo haina MMTU na phongdoragdi
Manipur gi manungda logi wangmada Myanmar dagi sangsilaktuna leiriba Kuki zotsing asi India lengaki Ministry of Home Affairs na India gi state amasung union territories singda leiriba foreign nations singbu khandongnaba paikhalagriba thabak asigi manung chana khandoktuna masagi maramda halankinaba chapjaba thabak paikhalu haina Mitai Maitai Tribe Union MMTU na thadoropa chirol man hairi chirol aduna makha taraduna hai Manipur da su Myanmar da base toba militant singna Manipur gi ngamkhai lansilaktuna misamyang gi mathakta landari loinana Burmese foreign nation lakaya na logi wangmada sangsilaktuna khunda silaki Manipur asi su India gi saruk amani haibasi India lengang na kaubigenu haina MMTU na phongdoragli Jammu and Kashmir gi Pahalgam gi thodok matungda MHA na lokhalagdiba khongthang asidi Bangladesh amadi Myanmar dagi lakpa Muslim illegal immigrants singda mapung oiba mityeng thambagum tawri Myanmar gi illegal migrant haibase Rohingya Muslim khaktamak oifam thokte adubu logi wangmada Manipur da lepalaitana tangka kayarakta Myanmar dagi sangsilakraba Kuki Singh asibudi India lengang na foreign nation ama oina ubang ngamdri Pakistan na based over terrorist singbuna sathiba terrorist ama oina hakchina lauri aduga Myanmar da based over KNAB PDF CDF na singbana Manipur gi ngamkhai lansilaktuna lamdama sigi yalomi singda terrorism gi thabak chatharakpadadi India lengang na khangsin usinadana laithokpa yengduna laithokpa ngami haina serol aduna makha taragli Manipur da Manipur muthalo haibasi kari agenda no haina kepeko na hanglagli thasi ki kunda manga suba Sirulili festival hawdokpa ki pauloba chetpa paumi singna tongba Manipur state road transport ki bus pu galta bida mathau toramba Maha regiment singna Manipur haiba muthat kadabani haina chatharakiba thawong akan mamongda kanem tawi haina Kanglei People Confederation kepeko na phongdorapaka loinana Manipur da Manipur muthalo haibasi kari agenda no haina hanglagli Kepekon gi convener kaithalakpam landana thadoroba chirol aman hai ngasi Kepekon gi office pangkiba khudaki oiba thuba mifam amana thawdo adubu yamna kana yaningdaba phongdokre thawdo adugi marumda India lenga ki aronba kari thausil leibage haiba miyamda chingnaba pokhale sahi ani hena satharagli ba kangluki irang asida India lenga ki thausil yawrabra haiba maike kyadagi miyamna hangnaragli base thawdo asina hena chingnaningai ohele matam kuina lenga na waroisin purakpa ngamdringai marak asida ukhulgi Tangkul Furup Singna soba thonang loduna ingtapa yawan amada laknaba honaringai cherak asida Maha regiment na chatharakliba thawong asi ningthina thawrang tawraba thawong amani haina lodaba ngamloi masina Furup Singi marakta nauna singchep thajilaktuna irang asi loisindanaba honaba khujin thawrang amara singadaba ngamdi Manipur gi laimaidagi Manipur muthalo haibasi makugi wakalda Manipur koba state amal lai khande haibagi mayek sengdaba khudamni siraba lenga ki tanpham kayada Manipuri singna lauriba thodang kaya masing oina thadabagi mami dari ngarang nahanda Pakistan gi mathakta chathakiba operation sindurda Manipur dagi thawaina ponda pikhiba Maha regiment khangdabra Manipur governor na khangdabra kayam kuina Manipuri singbo baligi hamengum thamgadawri handak chathariba thawong ase Manipur da leiriba furuk khudimangna kumna nainaba matam oire tongan tongan bu furup singi mayokta singchep thaduna masur masur silakliba thawong kayadagi ngakthok minanaba amata oina punna lawminasi Speaker Saityabrata na lusingduna MLA Nipan Lekhagi lambida chetuna Sirulili Festival yauraga Imphal halakre Me kundagi pangthokpa haukiba Sirulili Festival da saru yanaba invite tawrakpadagi Manipur Legislative Assembly Speaker TS Saityabrata na lusingduna ngasi MLA Nipan ga loinana Lekhagi lambida ukrul tamna mai pakna chetuna Siri Festival da saru yakre loinana Speaker amadi MLA singi maikidagi Siri Festival gi damakta tengbang oinaba lupa lakh mangagi senfam festival asi Siri lang liba singda kusinakra haidi Siri Festival asi saru yaram lama matung Speaker na lusingba timasi ngasi Imphal halakre Manipur da thokliba sahi ani helaba lan asagi manungda Lekhagi lambida aki akhang leitana thongna laina chapa ngamkiba haibasi Manipur gi Speaker amadi MLA Nipana oire ngasi ayupung 3 taba matamdagi ukril gi damakta Imphal thadoki kongchada sida Speaker galoina na chatminarkiba MLA sing adudi Uripok ACG ke hai Ragumani Hairok ACG MLA Dr. TH Radeshyam Thangi ACG MLA T Robindro Mayang Imphal ACG MLA K Robindro Kairao ACG MLA Rameswar Meite amadi Khetrigao ACG MLA Sengnurul Hasani Speaker na lusingduna ngasi Sirulili Festival sarugyanaba Imphal ukrul paringda security ki akanma section thawrang mapung phana lokhatki Indian Army gi Nimpumari Brigade ki Kanguna choba thawlang lauduna ngaksenba aduda Manipur Police IRB amadi adai security force singna chu sarugya aduna ngaksenba gi thabak mapung phana paikhatki